Huinio haibni, huinao nate, huinio kipgen. Haminga hausum maijini. Hausum masum yam leiba masum yam taba masum oro taba poni sidi. Larik mai tharaga separate administration phangdora male. Saimilun thangsai roi. Mayang yokselen sidi. Pura air ki machan ni sidi. Myanmar dagi Burma dagi lakwa cookie mayam do sing udi pangudu uba. Aduna ina sing utpa kanda special request tore Myanmar dagi Burma dagi lakwa cookie ngene se uroi. Aduna uali ne yang oibo sing da bunker saraga isai sa leiba national highway udu kuire na national highway se yukhar nambiro ada sen biro na cookie na hai ngak ta tawram nei di sing da lao kaure sing chale jangnatre Hoje mo se chele thengadre hokip simte ralte me agi maming ko ngasi di paring na parake Apomba kai brenge aina ngasa haisa ba ko gi oi maming sing parake habdo maming ngai du yam ko gi Burma dagi lakwa Burma Myanmar dagi lakwa sil nau na tabagi maming sing do mention yam to gi re ngonda maming ngai du yam parak ne ngo ko ke hobja ke lalal kotong ikilian kimboy sontok wifi adagi mangte hokip lin adagi po hoi hi kim tonsing chung mate thumi ilmun pagin kiamak kimang Go item cartoon mang cookie thang pipo hokip naminja bidik adagi haminga hokchum adagi monu rawat sidi mayang male adagi huinao kipgen huinio habni huinao nate huinio kipgen adagi Stephen 17 adagi saimilun thangsai roi mayang yokselen sidi pura air ki machan ni sidi adagi thangboy nio Benjamin thangboy nio adagi ko boyko cookie homin adagi Ismail pongming chang hokip Israel le sakadami mali adagi Shaun gangte Shaun gai Rasna cookie siju mix ni adagi am le res mai tau dana ko adai saikho hau ki maming me am je pa da ko sumang ko oro tai moi maming ki pa kanda adagi haminga hausum mai jini hausum masum yam leiba masum yam taba masum oro taba poni sidi okay sai tau dana maming ngai je khara pathok ta bani ado national highway tani par je chingi area do nungai tra ya re na chingi area ngak tu ule na moi ching da leiba do sing ngak tu umal le moi ching da bunker sar leiba do kuire me 3 de le re aduna national highway ju khara uge ga na aingon da request tor pa adu gini ulai je asigum maming me am se Exploring Manipur hai bas channel the mention tawraga comment pirak pagine aina maming pathok to atai da chakat ka pado na te da maming sukcha chatraba hau ya traba uki ps mem lai adona tek tawrakhi bisna pamda basna amana masak lolaga mayam na khangdraba lol ngangaga maitai mayeki lairik pu mai thaba knowledge is power ga haina bodo ka oraba lairik mai tharaga separate administration phangdora male aduna mayam na khangnadra lol khara nganga maitai mayor hawlai tai an tawraga mai tharaga aduna kana basi kaino kari khongjang no bodu